ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯄꯥꯛꯆꯥꯁꯤꯡ ꯈꯨꯔꯨꯝꯖꯔꯤ ꯃꯟ ꯀꯤ ꯕꯥꯠ ꯀꯤ 34 ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯃꯌꯥꯝꯒ ꯑꯃꯨꯛ ꯎꯅꯕ ꯐꯪꯖꯕꯁꯤꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯁꯦꯟꯆꯨꯔꯤ ꯌꯧꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯌꯥꯝꯅ ꯃꯟ ꯀꯤ ꯕꯥꯠ ꯄꯨ ꯃꯤꯌꯥꯝ ꯄꯨꯟꯐꯝ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜ ꯐꯣꯡꯗꯣꯛꯅꯕꯒꯤ ꯑꯉꯛꯄ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯅꯈꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯦꯁꯦꯖ ꯂꯥꯛ ꯀꯌꯥꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯐꯝꯕꯨ ꯑꯩꯉꯣꯟꯗ ꯌꯧꯍꯟꯕꯤꯔꯛꯏ ꯑꯗꯣꯝꯅ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡꯒꯤ ꯁꯛꯇꯤꯕꯨ ꯈꯟꯕꯤ ꯑꯁꯨꯝꯅ ꯁꯃꯥꯖꯒꯤ ꯁꯛꯇꯤꯅ ꯂꯩꯕꯥꯛꯀꯤ ꯁꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯍꯦꯟꯒꯠꯍꯜꯂꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯃꯟ ꯀꯤ ꯕꯥꯠꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯇꯥꯡꯀꯛꯁꯤꯡꯗ ꯎꯈ꯭ꯔꯦ ꯈꯪꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅꯁꯨ ꯌꯥꯅꯈ꯭ꯔꯦ ꯑꯩꯍꯥꯛꯅ ꯃꯟ ꯀꯤ ꯕꯥꯠꯇ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯄ ꯃꯁꯥꯟꯅꯁꯤꯡꯕꯨ ꯌꯣꯛꯈꯠꯅꯕꯒꯤ ꯃꯔꯝꯗ ꯃꯟ ꯀꯤ ꯕꯥꯠꯇ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯤ ꯊꯨꯅꯃꯛ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯅ ꯊꯥꯏꯅꯗꯒꯤ ꯂꯩꯔꯛꯂꯕ ꯃꯁꯥꯟꯅꯁꯤꯡ ꯎꯅꯤꯡꯕꯒꯤ ꯇꯝꯅꯤꯡꯕꯒꯤ ꯏꯊꯛ ꯑꯃ ꯍꯧꯔꯛꯈꯤ ꯃꯟ ꯀꯤ ꯕꯥꯠꯇ ꯚꯥꯔꯠꯀꯤ ꯁꯥꯟꯅꯄꯣꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈꯤ ꯃꯗꯨꯗꯁꯨ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯦꯛꯇ ꯁꯔꯨꯛ ꯌꯥꯕꯤꯔꯛꯏ ꯍꯧꯖꯤꯛꯇꯤ ꯚꯥꯔꯠꯀꯤ ꯁꯥꯟꯅꯄꯣꯠꯁꯤꯡ ꯄꯥꯝꯅꯕꯒꯤ ꯏꯍꯨꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈ꯭ꯔꯦ ꯃꯄꯥꯟ ꯂꯩꯕꯥꯛꯇꯁꯨ ꯃꯁꯤꯕꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯔꯛꯂꯤ ꯗꯤꯃꯥꯟ ꯌꯥꯝꯅ ꯇꯧꯔꯛꯂꯤ ꯑꯩꯈꯣꯏꯅ ꯃꯟ ꯀꯤ ꯕꯥꯠꯇ ꯋꯥꯔꯤ ꯂꯤꯕꯒꯤ ꯃꯇꯥꯡꯗ ꯄꯟꯈꯤꯕꯇꯗ ꯊꯥꯞꯂꯕ ꯃꯐꯝ ꯀꯌꯥꯗ ꯐꯥꯎꯕ ꯃꯁꯤ ꯌꯧꯈꯤ ꯃꯤꯌꯥꯝꯅ ꯚꯥꯔꯠꯀꯤ ꯋꯥꯔꯤ ꯂꯤꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯅꯈꯤ ꯃꯔꯨꯞꯁꯤꯡ ꯃꯌꯥꯝꯅ ꯁꯔꯗꯥꯔ ꯄꯇꯦꯜꯒꯤ ꯖꯌꯟꯇꯤ ꯍꯥꯏꯕꯗꯤ ꯑꯦꯛꯇꯥ ꯗꯤꯕꯁꯀꯤ ꯃꯇꯝꯗ ꯃꯟ ꯀꯤ ꯕꯥꯠꯇ ꯀꯝꯄꯤꯇꯤꯁꯟ ꯑꯍꯨꯝꯒꯤ ꯃꯔꯝꯗ ꯄꯟꯖꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯕꯤꯔꯝꯒꯅꯤ ꯀꯝꯄꯤꯇꯤꯁꯟꯁꯤꯡ ꯑꯗꯨꯗꯤ ꯂꯩꯕꯥꯛ ꯅꯤꯡꯕꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯏꯁꯩ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯃꯗꯤ ꯔꯪꯒꯣꯂꯤꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯖꯤꯂꯥ 900 ꯍꯦꯟꯕꯗꯒꯤ ꯃꯤꯑꯣꯏ ꯂꯥꯈ 5 ꯍꯦꯟꯕꯅ ꯃꯁꯤꯗ ꯊꯋꯥꯏ ꯌꯥꯎꯅ ꯁꯔꯨꯛ ꯌꯥꯈꯤ ꯋꯥꯐꯝꯁꯤꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤ ꯑꯉꯥꯡ ꯑꯍꯜ ꯃꯤꯌꯥꯏ ꯆꯜꯂꯕ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯄꯨꯝꯅꯃꯛꯅ ꯃꯁꯤꯗ ꯊꯋꯥꯏ ꯌꯥꯎꯅ ꯁꯔꯨꯛ ꯌꯥꯈꯤ ꯂꯣꯏꯅꯅ ꯂꯣꯟ 10 ꯍꯦꯟꯕꯗ ꯃꯤꯌꯥꯝꯅ ꯑꯦꯟꯇ꯭ꯔꯤ ꯊꯥꯖꯤꯜꯂꯛꯈꯤ ꯀꯝꯄꯤꯇꯤꯁꯟꯁꯤꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯀꯝꯄꯤꯇꯤꯇꯔ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦꯝꯄꯤꯌꯟ ꯉꯥꯛꯇꯅꯤ ꯀꯂꯥꯕꯨ ꯄꯥꯝꯖꯕ ꯉꯥꯛꯇꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯛꯇꯝ ꯑꯃꯗꯤ ꯁꯪꯁꯀ꯭ꯔꯤꯇꯤ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯀꯌꯥ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯍꯥꯛꯅ ꯎꯕ ꯐꯪꯂꯤ ꯃꯔꯨꯞꯁꯤꯡ ꯉꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯇꯥ ꯃꯪꯒꯦꯁꯀꯔꯖꯤ ꯂꯇꯥ ꯗꯤꯗꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ ꯃꯔꯝꯗꯤ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯂꯇꯥ ꯗꯤꯗꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯇ꯭ꯔꯦꯗꯤꯁꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯇ꯭ꯋꯤꯠ ꯇꯧꯗꯨꯅ ꯍꯥꯏꯖꯈꯤ ꯃꯔꯨꯞꯁꯤꯡ ꯅꯥꯎꯁꯨꯝ ꯏꯁꯩ ꯏꯕꯒꯤ ꯀꯝꯄꯤꯇꯤꯁꯟꯗ ꯀꯔꯅꯥꯇꯀꯥꯒꯤ ꯆꯥꯃꯔꯥꯖꯅꯒꯔ ꯖꯤꯂꯥꯒꯤ BM ꯃꯟꯖꯨꯅꯥꯊ ꯖꯤꯅ ꯑꯍꯥꯟꯕ ꯃꯅꯥ ꯐꯪꯈꯤ ꯃꯍꯥꯛꯀꯤ ꯅꯥꯎꯁꯨꯝ ꯏꯁꯩ ꯀꯟꯅꯔ ꯂꯣꯟꯗ ꯏꯕ ꯃꯜꯒꯨ ꯀꯟꯗꯗ ꯃꯅꯥ ꯑꯁꯤ ꯐꯪꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯃꯗꯤ ꯃꯕꯦꯟꯄꯣꯛꯀꯤ ꯅꯥꯎꯁꯨꯝ ꯏꯁꯩꯁꯤꯡꯗꯒꯤ ꯏꯕꯒꯤ ꯏꯍꯨꯜ ꯑꯁꯤ ꯐꯪꯈꯤꯕꯅꯤ ꯃꯁꯤ ꯇꯥꯕꯗ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯒꯅꯤ ಮಲಗು ಕಂದ ಮಲಗು ಕೂಸೆ ಮಲಗು ನನ್ನ ಜಾಣ ಮರಿಯೇ ಹಗಲು ಕಳೆದು ಈರುಳು ನೆರೆದು ನಿದಿರದೇವೆ ಬರುವಳಯ್ಯ ತಾರೆಗಳ ತೋಟದಿಂದ ಕನಸ ಕೊಯ್ದು ತರುವಳಯ್ಯ ಮಲಗು ಕಂದ ಮಲಗು ಕೂಸೆ ಜೋ 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 ತುಮ್ಮು ತುಮ್ಮು ಇಬೇಮ ಇಬುಂಗೋ ಐಗಿ ಮರಂ ಮೋಕ್ಪ ನುಂಗ್ಸಿಬ ತುಮ್ಮು ನುಮಿತ್ ಮಯುಂ ಚಂಖ್ರೆ ಅಮಂಬ ಮತಂ ಒಯ್ರಗ್ಲೆ ನಿದ್ರಾ ದೇವಿ ಲಾಕ್ಲನಿ ಥವಾನ್ ಮಿಚಾಕಿ ಲೆಕೋಲ್ದಗಿ ನುಂಗಾಯ್ಬ ಮಂಗ್ಲಾನ್ ಪೂದುನ ಲಾಕ್ಲಗನಿ ತುಮ್ಮು ತುಮ್ಮು असमगी कामरूप जिलादा लेबा दिनेश गोवालाना कॉम्पिटिशन असिदा अनिसुब मना फंगी महाकी नाउसुम इसै अदुदा लमदमदुगी लेबाक अमदी धातुगी कोनलिक साब मियोइसिंगी खुदसा हैबगी ममी दु ताई कोहार कोकाए मुनाती अनिसे मुनाती हसेनो की খুলি চাই দেখিলো কহাৰৰ মুনাতি মুনাতে আছে বানবাতি আমাৰে মইনাই কহাৰক সুধি চাই কিনো এই
बान बाती चफू साब तादना पोटयोम पुदुना लाक्ले मयोम दुद करीबु याउरिबा हांगदुना येंगले चफू साब की पोटयोम दु याउरमे मदुदा नुंसिरबा अपिकप तेंकोट अमा आइगे अपिकपी इचानुपीना हंगे चफू साबदा अपिकप तेंकोट सिदी करम हाइना सारिबा इसै अमदि नाउसुम इसैगी मतौगुम रंगोली कंपटीशन सु मियामना यामना पामनरी मसिदा सरुक यारिबसिंग फज फजरब रंगोली कया सेमदुना थारे मसिदा पंजाब की कमल कुमारना विनिंग एंट्री ओइरे महान नेताजी सुभाष चंद्र बोस अमदी अमर शहीद वीर भगत सिंह की फजरबा रंगोली सेमकी महाराष्ट्र की सांगलीदगी सचिन नरेंद्र अबसारी जीना मां की रंगोलीदा जालियानवाला बाग मधुगी मिहाक की अमदी शहीद उधम सिंह की थौना फबगी मतौदुबु उठोगले गोवादगी गुरुदत्त भानटेकर जीना गांधी जी की रंगोली सेमकी लोइनना पुदुचेरी की माल्टी सेल्बम नसु निंगतम लान की अथोइब लानमी कयादा फोकस थमकी लैबाक निंगबे इसेगी कॉम्पिटिशन दा आंध्र प्रदेश की टी विजय दुर्गा जीना विनर ओइकी महांग तेलुगु दा एंट्री थाजिन की महाकी लमगी निंगतम लानमी नरसिम्हा रेड्डी गुरुजीबु महांग यामना पामजेके मयामसु विजय दुर्गा जी एंट्री की मतांग से तामिनसे रेनाटी सूर्युडा वीर नरसिंहुडा भारत स्वातंत्र्य समरपु अंकुरानि विनीवुरा अंकुशानि विनीवुरा अंकुशानि विनीवुरा తెల్లదొరల నీతి లేని నిరంకుశపు దమన కాండకు సలసలమని మరిగిన నీ నెత్తుటి ఎర్రని కాకలు రేనాటి సూర్యుడా వీర నరసింహుడా रेनादु लमदम की कोरौ ओइरिबा थौना फरबहे नरसिंहा भारत की निंगतम इहोगी मरुनी नंगे नंगना नाकलिबने अचुंब याउद्रबा नमथब अंग्रेज सिंगे अहेनब मियोट मिनै उरुबदा नहाकी इखेंग सागलकी मैरी थोरकी रेनादु लमदम की कोरौ ओइरिबा थौना फबा हे नरसिंहा तेलुगु की मथंगदा अयहांगना मयामबु माइथिली की क्लिप मतेक अमतंग ताहंजगे मसी दीपक भाटजी न थाबिरकने महाक्सु कॉम्पिटिशन असिगी विनर ने भारत दुनिया की शान छयो भैया हमर देश महान छै तीन बगल छै समुद्र से घेरल उत्तर में कैलाश बलवान छै गंगा यमुना कृष्णा कावेरी कोसी कमला बलान छै हमर देश महान छयो भैया तिरंगे में बसल प्राण छै मरुप सिंह भारत छी मालेम गिलेम जनफमने अखोई इरेबाग अथोइब लमदमने कोइरी माइकई अहुमद समुद्रना अवांगद चिंग लेमलब कैलाश गंगा जमुना कृष्णा कावेरी कोसी कमलाना लेतेंगले अखोई इरेबाग अथोइब लमदमने थवाइने मचु अहुमगे फिरालना मरुप सिंह मयामना मसिद ताबदा नुंगाई बिरमगनी खल्ले कॉम्पिटिशन दा लाकलिबा एंट्री सिंगे लेसी यामना सांगे अदोमना कल्चरल मिनिस्ट्री की वेबसाइट ता चंगबिरगा मसिबु इमुंग मनुंगा लोइनने येंगबियो यामना नुंगाइगनी आइगी नुंसी जरबेदी बागजा सिंह बनारस की वा ओइरबा सहना की मरमदा ओइरबा उस्ताद बिस्मिल्ला खान जी की मरमदा ओइरबा मदुदा अयहांगना पुंगिंग चंगबा हाइबसे मसाना तारबा वाफमने निमित खरनी की ममांगदा उस्ताद बिस्मिल्ला खान युब पुरस्कार येंथोकरे मना से म्यूजिक अमसंग परफॉर्मिंग आर्ट्स की लमदा ममिंग चलगलिबा कलाकार सिंह पीबने मखोय कला अमसंग इसै की ताइबंगबु मियामना पामनहनबदा अचौब थौदांग लौरे मसिदा मतमगी इसेलगा लोइनना मियामना पामनबा हंथरकलबा इंस्ट्रूमेंट सिंगदा अनौब थवाई हाबलिबा कलाकार सु यावरे मयाम ngahak taminase मसी करी इंस्ट्रूमेंट नो मयाम खंगबीब्रा मयाम खंगलमदबा याय मसीगी इंस्ट्रूमेंट असिगी ममिंग सुर सिंगार कवी अदुगा ट्यून असि जॉयदीप मुखर्जी ने जॉयदीप जी उस्ताद बिस्मिल्ला खान पुरस्कार पीदुना
इकाई खुमनखरब नहासिंगी मनुंगदा अमने इंस्ट्रूमेंट असिगी ट्यून असी हौकिब डिकेट यांखै हुंफुदगी ताब फंगिद्रबने अदुबु जॉयदीपना सुर सिंगारबु अमुक हन्ना हिंगल हन्नबा थवाई हक्चांग यावना होनरे मतवसुमना इसल नुपी उपलपु नाक मनीजीना होनरिबसिसु यामना सिंथानिंगाई होय महांगना मैंडोलिनदा कर्नाटिक इंस्ट्रूमेंटल खोंबगिदमक मनासी पीखिबने मतवसुमना संग्राम सिंह सुहास बंडारी जीनसु वारकरी क्रीटन सक्पगिदमक्ता मनासी फंखि लिस्ट असिदा इसैगे मरी लेनब कलाकार खक्तनते जगोइदसुने भी दुर्गा देवी जीना जगोइगे अरीब स्टाइल करकतमगिदमक्ता मनासी फंखि मना फंगलिबसिंगे मरक्तगी अम ओइरिबा राजकुमार नायक जी तेलंगाना की जिला कुंथ्रामथैदा नुमित चाम सुपना अम चुपना पेरिनी ओडिसी पांगथुकी पेरिनी जगोय असि भगवान शिवदा कथोप जगोयने मसी कार्तिया सगैना पानबा मतमदा मियामना यामना पामनकी अतोप मना फंगबा मियोय अमना साइखोम सुरचंद्र सिंह जी महांगना मैतै पुंग इंस्ट्रूमेंटा थोइदोक हेंदोकना है सिंगबगिदमक्तने मसिगी इंस्ट्रूमेंट असिदी मणिपुर खक्तंगी ओइबने पुरन सिंहा दिव्यांग कलाकारने महांगना राजुला मलु साही नयोली हुरका बोल जागरन चिंबा इसैगी तोंगान तोंगान मवोंग सिंगबो मियामदा पामनाहले महांगना मसिगी ऑडियो रिकॉर्डिंग कयासु तौख्रे उत्तराखंड की फोक म्यूजिक महाकी है सिंब कया उथोक्तुना महांगना मना कयासु फंख्रे मतमगी ngमखै हाइबा मसुले अयागना मफमसिदा मना फंगलबा मियामगी मरमदा लोइना हाइबा ngमद्रगसु मयामना सोइदना पाबिगनी खले कलाकार सिंह असिना परफॉर्मिंग आर्ट्स पु मयामने हेन पामना हन्नबगिदमक्ता मियामबु ग्रास रूट लेवलदा खंगनगनी हाइना अयागना थाजजै आइगे नुंसिजरबे लेपाक्चा सिंह खोंजेल यामना यांगना चेलकलिबा भारत की डिजिटल इंडिया की थौना असि मालेमगी मियामना येंगनरे डिजिटल इंडिया बु युमथोंग खुदिंग यवहन्नबा होनबदा मखल कयागी एप्स कयागी अनौब थौदांग लेरे एप अमले ई संजीवानी एप असिना टेलीकंसल्टेशन हाइबदी लापना फमलगा वीडियो कॉन्फ्रेंस की खुथांगदा डॉक्टर दगी इसागी अनाबगी मरमदा एडवाइस लौबये एप असि सिजनदुना टेलीकंसल्टेशन तौबगी स्टैटिस्टिक्स असि करोड़ तरा हेनख्रे वीडियो कॉन्फ्रेंस की खुथांगदा कंसल्टेशन तौब करोड़ तरा अनाबा अमसुंग डॉक्टर गा अनक्प मरी मसिगिदमक्ता अयागना डॉक्टर सिंह अमदी खुदोंग चाबा फंगलबा अनाबा सिंगे मफमदा नुंगाइबा फोंदोक्चरी भारत की मियामना टेक्नोलॉजी बु कमदौना पुनसिगी सरुप अमु ओइना सिजनबगे हाइबदुगी मयेक लारबा खुदम अमने कोरोना की मतमदा ई संजीवानी एप असिना टेलीकंसल्टेशन तौब फंगबदगी मियामदा अचौब खुदोल अमु ओइके मसिगी मतंगदा अयहाकना मन की बात असिदा डॉक्टर अमगा अनाबा अमगा वारी सानहंदुना मयामना तानबा होनगे खनकी टेलीकंसल्टेशन असि कयामना इफेक्टिव ओइबगे हाइबदु सिक्किमदगी डॉक्टर मदन मनीजी दगी खंगमिनरसि डॉक्टर मदन मनीजी सिक्किमदगिने महाना MBBS धनबादगी लोइकी अदुगा बनारस हिंदू यूनिवर्सिटी दगी MD तौकी महाना खुंगंगी लमदमदा लेबा मियोय चा कयागा लोइनना टेलीकंसल्टेशन तौख्रे खुरुमजरी मदन मनीजी खुरुमजरी सर ngangjari basi Narendra Modi ni hoi sir adom Banaras ta tambirakpane ahoy ai Banaras ta tamjare sir adom gi medical education chu mafum tu da dum loisin birakpra hoi sir adudi adom na Banaras ta lerakpa matamdu gi Banaras aduga haujik onat liba Banaras siga yengna ba chatpirudribra Pradhan Mantri ji ai chatlubu ngamjadri Sikkim da halakpadagi di adubu ayakna tajabada phana ningthina ole haina tajai adudi chahi kya farbage adom na Banaras thadokpirakpase Banarasi lisingani taruktagi thadokcharakpani sir o adudi adom soidanamak chatpiba fai hoi sir fare ayana phone tawjirakpagi maramdi adom na Sikkim gi manung hanjinba kingda leibiduna mafam tugi miyoi singda teleconsultation gi achoba thabak ma thautang yabiri ahoy ayana man ki baat tabiri basingda adom gi experience tu tahan janinge ahoy sir experience tu kamdo bibage haibado aingonda mukta pawdambiyo nungai khraba experience ni Pradhan Mantri ji masida tawribasi Sikkim da yamna nakpa PHC amada chatnanabagi damaktasu mi singsi gari tongduna yamdrabada lupa chama chani di haptun chatpatai maduso muk doctor thengnagadra thengnarodra haibasisu problem amani
aduna teleconsultation asigi pambaina arapada lehoriba miyoisingsiga aikhoiga isa hakthengna samjinai Health and Wellness Center gi CSO oriba singsina aikhoiga connect tohalli aduga aikhoida makhoigi ariba anaba report aduga hojik oriba condition na chingba wafum kayadu aikhoida khanghalli haibadi document transfer tawbanine ahoi document transfer su tawi aduga karigumba transfer tawu ngamdragadi madu pathoktuna aikhoida tahalli mapamdugi wellness center gi doctor natami ahoi wellness center da leriba CHO community health office aduga anabasingna makhoigi nungaitabadu adomda hakthengna haiba mani sir anabasingsu makhoigi nungaitabadu aikhoida hai adudagi ariba record singdu yenglaga karigumba anoba khara khangninba leiragadi haibadi kanagumbagi ses auscultate tawba taraba magi makhongdu pombra pomdabra CSO na karigumba yengdriba oiragadi aikhoina makhoida hairibasi pombra pomdabra haibadu yengthoklucho mitchu yengu eninya leibra leitabra haina karigumba lok khuragadi ses tu auscultate taw aduga makhol thokpra thoktabra haibadu khongdu adomna warisi voice call khaktapak tawbibra video call su sizinabibra ahoi video call su sizine adudi adomna anabadubusu ubire anabasu uba phangje anabada kari phawbage anabadu nungaije maramdi doctor bu mahak nakna uba phangje makhoida chamamnaba he thoi hidaksi hanthagadauribra hengatgaduribra haina maramdi sikingi anaba ayamba diabetes hypertension na naba ngaktani aduga diabetes ka hypertension ga gi hidaksi change tawnabagi damakta makhoina doctor unaba lapna chatpatarai aduga teleconsultation gi pambaina makhoidu adum phanghalle aduga hidaksu health and wellness center da free drugs initiative tagi phangbangami aduna makhoina mafamdagi hidaksu adumak lawi phare madan maniji adomne hena khangbiribadune anabagi machat amale doctor de hek laktriba phawba doctor yenge makhoina penjade aduga doctor da su anaba singsi ngaihak yengluge haiba wakal amale hawjik mafamdu da pulap telecom da consultation tawbasidadi doctor da kari phawbibage anabadana kari phawbage ahoi akhoidu su phawribani karigumba anabana masi doctor ne yengbigadabani haina khallagadi aikhoini yenggadoriba singdu CHO da hairaga video da dum yengnaba hai aduga karigumba da patient singdu video da nakshil halaga makhoigi nungaitaba singdu haibadi kanagumba amada isagi nungaitaba leire adu oiragadi aikhoida video dagi adum yenghanbani aduga makhoina su maduda adum penje aduga madu layengnabu matungda makhoi adum penbra kari experience fangbibage anaba singdu phagalakbra ahoi yamna penjai aikhoisu penjai sa maramdi aya hojik health department da lejari loina na teleconsultation chathajari aduna file ga loina na anaba singchu yengbasida aigi oinadi yamna nungaiba haibadu faujari average da anaba kya dilakbage teleconsultation kesida hojik faugda anaba chamanga kuntha taruk tisure aihangni yengjabasida oh haibadi adumdi hiram sida thoidongna hitoi singthoi ba haibadu oirene ahoi yengbasida nungaibisu faujai sa farine aihangna adumda yaipa paugel pijari hairiba technology sizinabiduna adomna sikimgi manung hanjinna leiba umangda kingda leiba miyoi singi seba ningthina tawbiri aduga nungai jari ba wafamde aikoi leibaki arap mafamdasu technology si yamna phajana sizinari yamna fare aigi maikeidagi amukasu yaipa paugel pijari thank you marup singh dr madanji gi wafam sina taglibade e sanjibani app na mangonda matau karamna mateng panggi bagi haibadune Dr. Madanji gi mathang da hoge aikoi atopa Madanji ama amuk samjinajari mahak Uttar Pradesh ki Chandauli jila da leiba Madan Mohan Lal ji ne masi masu tanda tanaru bahai jabatare Chandauli sisu Banaras ka tainabane Madan Mohan ji da gi aikoi e sanjibani ka mari leinana anaba miyoi ama oina kari phawbi bage haibadu khanginase Madan Mohan ji kurumjari sahib kurumjari aingona takpirakpada adomsi diabetes ki patient ne haina takpi ahoi aduga adomna technology sizinabiduna teleconsultation gi pambaina isagi anabagi matangna mating lobiri ahoi anaba ama oina chaina phangliba ama oina adomna haktheng nabi ki basingdu ai hak tajaninge masina ngasi gi technology asina aikhogi khungangda leibiri ba miyambo kamdongna masi sizinabage haibadu ilei bakcha singda ai hangna yohanjaning bagini kamdongna pangthok pibage amukta haibiyo sarji masi sumdau bani aikhoigi hospital si yamna lapi aduga
ꯑꯩꯍꯥꯛ ꯗꯥꯏꯕꯦꯇꯤꯁꯅ ꯅꯥꯔꯤꯕꯅꯤ ꯑꯗꯨꯒ ꯀꯤꯂꯣꯃꯤꯇꯔ 5-6 ꯂꯥꯞꯅ ꯆꯠꯇꯨꯅ ꯂꯥꯌꯦꯡꯕ ꯇꯥꯔꯛꯏ ꯌꯦꯡꯍꯟꯕ ꯇꯥꯔꯛꯏ ꯃꯗꯨꯗꯒꯤ ꯑꯗꯣꯝꯅ ꯊꯧꯔꯥꯡꯁꯤ ꯍꯦꯛ ꯄꯥꯏꯈꯠꯄꯤꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯦ ꯃꯄꯥꯟꯒꯤ ꯗꯣꯛꯇꯔꯁꯤꯡꯒ ꯋꯥꯔꯤ ꯁꯥꯕꯁꯨ ꯐꯪꯍꯟꯕꯤꯔꯦ ꯑꯗꯨꯒ ꯍꯤꯗꯥꯛꯁꯨ ꯄꯤꯕꯤꯔꯦ ꯃꯁꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯐꯪꯖꯔꯦ ꯑꯩꯍꯥꯛ ꯑꯗꯨꯒ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯃꯁꯤꯗꯒꯤ ꯃꯇꯦꯡ ꯐꯪꯂꯦ ꯗꯣꯛꯇꯔ ꯑꯃꯈꯛꯇꯅ ꯑꯗꯣꯝꯕꯨ ꯂꯥꯌꯦꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯗꯣꯛꯇꯔ ꯁꯤꯟꯕ꯭ꯔꯥ ꯗꯣꯛꯇꯔ ꯑꯃꯗ ꯌꯦꯡꯂꯕꯁꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯗꯣꯛꯇꯔ ꯑꯃꯗ ꯋꯥꯔꯤ ꯇꯧꯔꯒ ꯑꯩꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯅꯍꯜꯂꯤ ꯗꯣꯛꯇꯔꯅ ꯄꯤꯔꯛꯄ ꯒꯥꯏꯗꯦꯟꯁꯁꯤꯡ ꯑꯗꯨ ꯑꯗꯣꯝꯗ ꯀꯥꯟꯅꯕ ꯐꯪꯕ꯭ꯔꯥ ꯌꯥꯝꯅ ꯀꯥꯟꯅꯩ ꯈꯨꯡꯒꯪꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤꯁꯨ ꯌꯥꯝꯅ ꯀꯥꯟꯅꯔꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯦꯂꯤ ꯀꯟꯁꯜꯇꯦꯁꯟꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ BP ꯂꯩ ꯁꯨꯒꯔ ꯂꯩ ꯇꯦꯁ ꯇꯧꯕꯤꯌꯨ ꯍꯤꯗꯥꯛ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯏ ꯍꯥꯟꯅꯗꯤ ꯀꯤꯂꯣꯃꯤꯇꯔ 5-6 ꯆꯠꯇꯨꯅ ꯁꯥꯡꯂꯕ ꯂꯥꯏꯟꯒꯤ ꯀ꯭ꯌꯨ ꯂꯦꯞꯅꯔꯝꯃꯤ ꯄꯦꯊꯣꯂꯣꯖꯤꯒꯤ ꯂꯥꯏꯟꯁꯨ ꯌꯥꯝꯅ ꯁꯥꯡꯅ ꯂꯩ ꯅꯣꯡꯃ ꯃꯇꯝ ꯃꯥꯡꯅꯔꯝꯃꯤ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯃꯇꯝꯁꯨ ꯃꯥꯡꯗ꯭ꯔꯦ ꯍꯣꯏ ꯍꯥꯟꯅꯗꯤ ꯁꯦꯜꯁꯨ ꯇꯤꯡꯂꯝꯃꯤ ꯃꯁꯤꯗꯗꯤ ꯁꯦꯜ ꯇꯤꯡꯗꯅ ꯂꯥꯌꯦꯡꯂꯦ ꯗꯣꯛꯇꯔ ꯑꯃꯗ ꯌꯦꯡꯕꯗ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯊꯥꯖꯕ ꯑꯃ ꯄꯣꯛꯏ ꯑꯩꯒꯤ ꯃꯤꯍꯨꯜ ꯌꯦꯡꯗꯨꯅ ꯃꯤꯠ ꯌꯦꯡꯗꯨꯅ ꯂꯩ ꯇꯤꯡꯊꯣꯛꯍꯟꯗꯨꯅ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯂꯦ ꯈꯟꯗꯨꯅ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯣꯛꯏ ꯑꯗꯨꯕꯨ ꯇꯦꯂꯤꯀꯟꯁꯜꯇꯦꯁꯟ ꯑꯁꯤꯗꯗꯤ ꯑꯗꯣꯝ ꯑꯄꯦꯟꯕ ꯄꯣꯛꯄ꯭ꯔꯥ ꯇꯁꯦꯡꯅ ꯑꯄꯦꯟꯕ ꯄꯣꯛꯆꯩ ꯑꯗꯣꯝꯅ ꯑꯁꯤꯒꯨꯝꯕ ꯊꯧꯔꯥꯡ ꯑꯃ ꯁꯤꯟꯕꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯟꯅꯗꯤ ꯒꯥꯔꯤ ꯚꯔꯥ ꯇꯤꯡꯅ ꯂꯥꯏꯟꯗ ꯋꯥꯅ ꯂꯦꯞꯇꯨꯅ ꯂꯥꯌꯦꯡꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯂꯩꯅ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯦ ꯑꯗꯣꯝꯕꯨ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯆꯍꯤ ꯇꯥꯡꯀꯛ ꯑꯁꯤꯗꯁꯨ ꯇꯦꯛꯅꯣꯂꯣꯖꯤ ꯇꯝꯗꯨꯅ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯀꯥꯟꯅꯕ ꯂꯧꯕꯤꯔꯤ ꯑꯇꯣꯞꯄꯁꯤꯡꯗꯁꯨ ꯑꯗꯣꯝꯅ ꯈꯔ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯇꯝꯕꯤꯌꯨ ꯃꯁꯤꯅ ꯃꯇꯝ ꯁꯦꯜ ꯃꯥꯡꯍꯜꯂꯔꯣꯏ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯥꯎꯇꯥꯛ ꯂꯧꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯐꯖꯅ ꯆꯥꯗꯨꯅ ꯀꯥꯟꯅꯕ ꯂꯧꯕ ꯌꯥꯒꯅꯤ ꯑꯆꯨꯝꯕꯅꯤ ꯐꯔꯦ ꯑꯗꯣꯝꯕꯨ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯕꯅꯥꯔꯁꯄꯨ ꯑꯗꯣꯝꯅ ꯀꯥꯁꯤ ꯕꯤꯁ꯭ꯋꯥꯅꯥꯊ ꯁ꯭ꯇꯦꯁꯟ ꯑꯣꯏꯍꯜꯂꯦ ꯌꯥꯝꯅ ꯆꯥꯎꯈꯠꯍꯟꯕꯤꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯀꯔꯤꯕꯨ ꯇꯧꯔꯤꯕꯅꯣ ꯕꯅꯥꯔꯁꯀꯤ ꯃꯤꯌꯥꯝꯅ ꯕꯅꯥꯔꯁꯄꯨ ꯁꯦꯝꯖꯕꯅꯤ ꯑꯩꯗꯤ ꯏꯃꯥ ꯒꯪꯒꯥꯒꯤ ꯁꯦꯕꯥꯒꯤꯗꯃꯛꯇꯅꯤ ꯏꯃꯥ ꯒꯪꯒꯥꯅ ꯀꯧꯔꯛꯄꯅꯤ ꯐꯔꯦ ꯑꯗꯣꯝꯕꯨ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯃꯔꯨꯞꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯆꯝꯒꯤ ꯃꯌꯥꯏ ꯑꯣꯏꯕ ꯊꯥꯛꯇ ꯂꯩꯕ ꯃꯤꯌꯥꯝꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯂꯩꯕ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯁꯟꯖꯤꯕꯥꯅꯤ ꯍꯥꯏꯕ ꯄꯨꯟꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕ ꯑꯦꯞ ꯑꯃ ꯁꯦꯝꯂꯤ ꯃꯁꯤ ꯚꯥꯔꯠꯀꯤ ꯗꯤꯖꯤꯇꯦꯜ ꯀ꯭ꯔꯥꯟꯇꯤꯒꯤ ꯁꯛꯇꯤꯅꯤ ꯃꯁꯤꯒꯤ ꯃꯃꯤ ꯂꯝ ꯈꯨꯗꯤꯡꯃꯛꯇ ꯎꯔꯤ ꯚꯥꯔꯠꯀꯤ UPIꯒꯤ ꯃꯄꯥꯡꯒꯜ ꯑꯗꯣꯝꯅ ꯈꯪꯂꯦ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯃꯁꯤꯕꯨ ꯄꯥꯝꯅꯔꯤ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯃꯥꯡꯗ ꯚꯥꯔꯠ ꯑꯃꯁꯨꯡ ꯁꯤꯡꯒꯥꯄꯨꯔ ꯑꯅꯤꯒꯤ ꯃꯔꯛꯇ UPI Pay Now ꯂꯤꯡꯛ ꯂꯣꯟꯆ ꯇꯧꯈꯤ ꯍꯧꯖꯤꯛꯇꯤ ꯁꯤꯡꯒꯥꯄꯨꯔ ꯑꯃꯁꯨꯡ ꯚꯥꯔꯠꯇ ꯂꯩꯕ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯇꯧꯅꯕꯒꯨꯝ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯁꯦꯜ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯔꯦ ꯃꯤꯌꯥꯝꯅ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯂꯧꯕ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ ꯚꯥꯔꯠꯀꯤ ꯁꯟꯖꯤꯕꯥꯅꯤ ꯑꯦꯞ ꯅꯠꯇ꯭ꯔꯒ UPIꯅ ꯆꯤꯡꯕ ꯑꯁꯤ ꯏꯖ ꯑꯣꯐ ꯂꯤꯚꯤꯡ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯍꯟꯕꯗ ꯌꯥꯝꯅ ꯃꯇꯦꯡ ꯑꯣꯏꯔꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯄꯥꯛꯆꯥꯁꯤꯡ ꯂꯩꯕꯥꯛ ꯑꯃꯗ ꯃꯥꯡꯈꯤꯒꯗꯧꯔꯕ ꯎꯆꯦꯛ ꯋꯥꯌꯥ ꯅꯠꯇ꯭ꯔꯒ ꯁꯥ ꯉꯥꯒꯤ ꯀꯥꯡꯂꯨꯞ ꯑꯃ ꯀꯟꯕ ꯃꯇꯝꯗ ꯃꯥꯂꯦꯝ ꯁꯤꯟꯕꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯍꯦꯛꯇ ꯁꯣꯟꯅꯩ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯐꯖꯔꯕ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯂꯕ ꯆꯠꯅꯕꯤ ꯀꯌꯥ ꯑꯃ ꯂꯩ ꯈꯔ ꯑꯃꯗꯤ ꯃꯥꯡꯈ꯭ꯔꯦ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯒꯤ ꯃꯥꯡꯂꯨꯔꯦ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯟ ꯀꯤ ꯕꯥꯠꯇ ꯋꯥꯐꯝ ꯑꯁꯤ ꯊꯝꯍꯧꯕꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯨꯅꯤ ꯍꯧꯖꯤꯛ ꯑꯩꯍꯥꯛꯅ ꯍꯥꯏꯖꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯒ ꯑꯗꯣꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯀꯅꯤ ꯏꯄꯥ ꯏꯄꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯂꯤꯕ ꯑꯁꯤ ꯈꯪꯕꯗ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯀꯅꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ಶ್ರೀ ꯀꯟꯆꯟ ꯕꯦꯅꯔꯖꯤꯅ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯀꯌꯥ ꯀꯟꯅꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯂꯛꯄ ꯑꯁꯤꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯔꯨꯞꯁꯤꯡ ꯅꯣꯡꯆꯨꯞ ꯕꯦꯡꯒꯣꯜꯒꯤ ꯍꯨꯒ꯭ꯂꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯕꯥꯁꯕꯦꯔꯤꯌꯥꯗ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯗ ꯇ꯭ꯔꯤꯕꯦꯅꯤ ꯀꯨꯝꯚꯣ ꯃꯍꯣꯠꯁꯕ ꯄꯥꯡꯊꯣꯛꯈꯤ ꯃꯁꯤꯗ ꯂꯥꯈ 9 ꯍꯦꯟꯕ ꯁ꯭ꯔꯗꯙꯥ ꯂꯩꯖꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯣꯝ ꯈꯪꯕꯤꯔꯕ꯭ꯔꯥ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯒꯤ ꯃꯔꯝꯗꯤ ꯆꯠꯅꯕꯤ ꯑꯁꯤ ꯆꯍꯤ 700 ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯈꯤꯕꯅꯤ ꯑꯁꯦꯡꯕꯗꯤ ꯄꯔꯝꯄꯔꯥ ꯑꯁꯤ ꯆꯍꯤ ꯂꯤꯁꯤꯡ ꯂꯤꯔꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯆꯍꯤ 700ꯀꯤ ꯃꯃꯥꯡꯗ ꯕꯦꯡꯒꯣꯜꯒꯤ ꯇ꯭ꯔꯤꯕꯦꯅꯤꯗ ꯄꯥꯡꯊꯣꯛꯄ ꯃꯍꯣꯠꯁꯕ ꯑꯁꯤ ꯂꯦꯞꯈꯤꯕꯅꯤ ꯃꯁꯤ ꯅꯤꯡꯇꯝꯂꯕ ꯃꯇꯨꯡꯗ ꯍꯧꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯉꯝꯈꯤꯗꯦ
ꯆꯍꯤ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯃꯐꯝꯗꯨꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯇ꯭ꯔꯤꯕꯦꯅꯤ ꯀꯨꯝꯚꯣ ꯄꯔꯤꯆꯥꯂꯣꯅꯥ ꯁꯃꯤꯇꯤꯒ ꯈꯨꯠꯁꯝꯅꯗꯨꯅ ꯃꯍꯣꯠꯁꯕ ꯑꯁꯤ ꯍꯧꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯈꯨꯠꯁꯝꯅꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯣꯝꯅ ꯄꯔꯝꯄꯔꯥ ꯑꯃꯈꯛꯇ ꯍꯤꯡꯒꯠꯍꯟꯕ ꯅꯠꯇꯦ, ꯚꯥꯔꯠꯀꯤ ꯁꯪꯁꯀ꯭ꯔꯤꯇꯤꯛ ꯋꯤꯔꯥꯁꯠ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕꯤꯔꯤꯕꯅꯤ꯫ ꯃꯔꯨꯞꯁꯤꯡ, ꯋꯦꯁꯠ ꯕꯦꯡꯒꯣꯜꯗ ꯇ꯭ꯔꯤꯕꯦꯅꯤ ꯑꯁꯤꯕꯨ ꯊꯥꯏꯅꯗꯒꯤ ꯁꯦꯡꯂꯕ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯂꯧꯅꯩ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯪꯒꯜ ꯀꯥꯎꯌꯥ, ꯋꯩꯁꯅꯋꯥ ꯁꯥꯍꯤꯇ꯭ꯌ, ꯁꯠꯌ ꯁꯥꯍꯤꯇ꯭ꯌ ꯑꯃꯁꯨꯡ ꯕꯪꯒꯥꯂꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯥꯏꯁꯤꯡꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯏꯕ ꯊꯦꯡꯅꯩ꯫ ꯍꯤꯁꯇꯣꯔꯤꯀꯦꯜ ꯗꯣꯀꯨꯃꯦꯟꯠꯁꯤꯡꯗꯒꯤ ꯃꯐꯝ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯁꯪꯁꯀ꯭ꯔꯤꯠ ꯃꯍꯩ ꯃꯁꯤꯡ ꯑꯃꯁꯨꯡ ꯚꯥꯔꯠꯀꯤ ꯁꯪꯁꯀ꯭ꯔꯤꯇꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯤ꯫ ꯃꯨꯔꯇꯤ ꯀꯌꯥꯅ ꯃꯐꯝ ꯑꯁꯤ ꯃꯥꯘ ꯁꯪꯀ꯭ꯔꯥꯟꯇꯤꯗ ꯀꯨꯝꯚ ꯁꯅꯥꯠꯀꯤꯗꯃꯛꯇ ꯁꯦꯡꯂꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯩ꯫ ꯇ꯭ꯔꯤꯕꯦꯅꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒꯪꯒꯥ ꯘꯥꯠ, ꯁꯤꯕ ꯃꯟꯗꯤꯔ ꯑꯃꯁꯨꯡ ꯇꯦꯔꯥꯀꯣꯇꯥꯒꯤ ꯈꯨꯠꯅ ꯍꯛꯇꯨꯅ ꯂꯩꯇꯦꯡꯂꯕ ꯑꯔꯤꯕ ꯌꯨꯝ ꯀꯌꯥ ꯎꯕ ꯐꯪꯂꯒꯅꯤ꯫ ꯇ꯭ꯔꯤꯕꯦꯅꯤꯒꯤ ꯍꯥꯟꯅꯒꯤ ꯂꯩꯖꯔꯝꯕ ꯆꯠꯅꯕꯤ ꯍꯤꯡꯒꯠꯍꯟꯅꯕ ꯑꯃꯁꯨꯡ ꯀꯨꯝꯚ ꯄꯔꯝꯄꯔꯥꯒꯤ ꯐꯖꯔꯕ ꯃꯁꯛ ꯑꯁꯤꯕꯨ ꯍꯤꯡꯒꯠꯍꯟꯅꯕ ꯃꯃꯥꯡ ꯆꯍꯤꯗ ꯀꯨꯝꯚ ꯃꯦꯂꯥ ꯄꯥꯡꯊꯣꯛꯈꯤ꯫ ꯆꯍꯤ 8-9ꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯀꯨꯝꯚ ꯃꯍꯥꯁ꯭ꯅꯥꯟ ꯑꯃꯁꯨꯡ ꯃꯦꯂꯥ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯑꯅꯧꯕ ꯄꯥꯡꯒꯜꯒꯤ ꯏꯅꯣꯠ ꯑꯃ ꯂꯥꯛꯍꯜꯂꯦ꯫ ꯅꯨꯃꯤꯠ 8ꯅꯤ ꯅꯨꯡꯇꯤꯒꯤ ꯄꯥꯡꯊꯣꯛꯄ ꯒꯪꯒꯥ ꯑꯥꯔꯇꯤ, ꯔꯨꯗ꯭ꯔꯥꯚꯤꯁꯦꯛ ꯑꯃꯁꯨꯡ ꯌꯒ꯭ꯌ ꯑꯁꯤꯗ ꯃꯤꯑꯣꯏ ꯃꯁꯤꯡ ꯌꯥꯝꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯃꯍꯣꯠꯁꯕ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯁ꯭ꯔꯝ, ꯃꯊ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯕꯪꯒꯥꯂꯤ ꯄꯔꯝꯄꯔꯥꯒ ꯃꯔꯤ ꯂꯩꯅꯕ ꯀ꯭ꯔꯤꯇꯟ, ꯕꯥꯎꯜ, ꯒꯧꯔꯤꯌꯣ ꯖꯒꯣꯏ, ꯁ꯭ꯔꯤꯈꯣ, ꯄꯣꯇꯦꯔ ꯏꯁꯩ, ꯖꯧ ꯖꯒꯣꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯊꯧꯔꯝꯗ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯐꯖꯔꯕ ꯃꯆꯠ ꯀꯌꯥꯒ ꯁꯝꯖꯤꯟꯅꯕ ꯃꯔꯨꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯚꯥꯔꯠꯇ ꯆꯠꯅꯕꯤ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯃꯗꯨ ꯅꯧꯅ ꯍꯤꯡꯒꯠꯍꯟꯕ ꯇꯉꯥꯏꯐꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕꯅ ꯃꯤꯌꯥꯝꯕꯨ ꯃꯥꯏꯀꯩ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯁ꯭ꯋꯁꯊ ꯚꯥꯔꯠ ꯑꯚꯤꯌꯥꯟꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯉꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯂꯨ ꯅꯥꯟꯕꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯄꯥꯎ ꯍꯦꯛꯇ ꯌꯧꯍꯜꯂꯛꯏ꯫ ꯍꯔꯤꯌꯥꯅꯥꯒꯤ ꯅꯍꯥꯁꯤꯡꯅ ꯄꯥꯡꯊꯣꯛꯄ ꯁ꯭ꯋꯁꯊ ꯚꯥꯔꯠ ꯑꯚꯤꯌꯥꯟ ꯑꯃꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯍꯔꯤꯌꯥꯅꯥꯗ ꯗꯨꯂꯦ ꯍꯗꯤ ꯀꯧꯕ ꯈꯨꯡꯒꯪ ꯑꯃ ꯂꯩ꯫ ꯃꯐꯝ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯅ ꯕꯤꯔꯥꯇꯤ ꯁꯍꯔ ꯑꯁꯤ ꯂꯨ ꯅꯥꯟꯕꯒꯤ ꯃꯇꯥꯡꯗ ꯇꯝꯖꯅꯐꯝ ꯑꯃ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯅ ꯐꯤꯔꯦꯞ ꯂꯧꯈꯤ꯫ ꯌꯨꯕ ꯁ꯭ꯋꯥꯁꯊ ꯑꯃꯁꯨꯡ ꯖꯟ ꯁꯦꯕꯥ ꯁꯃꯤꯇꯤ ꯀꯧꯕ ꯁꯪꯒꯊꯟ ꯑꯃ ꯁꯦꯝꯈꯤ꯫ ꯁꯃꯤꯇꯤ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯅ ꯑꯌꯨꯛ ꯄꯨꯡ 4ꯗ ꯕꯤꯋꯥꯅꯤ ꯌꯧꯏ꯫ ꯁꯍꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯃꯈꯣꯏ ꯄꯨꯟꯅ ꯂꯝ ꯇꯨ ꯁꯦꯡꯗꯣꯛꯄꯒꯤ ꯑꯚꯤꯌꯥꯟ ꯄꯥꯡꯊꯣꯛꯏ꯫ ꯃꯈꯣꯏꯅ ꯁꯍꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯠꯇ ꯍꯥꯎꯗꯤ ꯇꯟ ꯀꯌꯥ ꯁꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯔꯨꯞꯁꯤꯡ, ꯁ꯭ꯋꯁꯊ ꯚꯥꯔꯠ ꯑꯚꯤꯌꯥꯟꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯃꯁꯛ ꯑꯃꯗꯤ ꯋꯦꯁꯠ ꯇꯨ ꯋꯦꯜ ꯑꯁꯤꯁꯨꯅꯤ꯫ ꯑꯣꯗꯤꯁꯥꯒꯤ ꯀꯦꯟꯗ꯭ꯔꯄꯗꯥ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯏꯆꯜ ꯀꯃꯂꯥ ꯃꯣꯍ꯭ꯔꯥꯅ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯑꯃ ꯆꯂꯥꯏ꯫ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯁꯪꯒꯣꯝ ꯍꯥꯞꯅꯕ ꯈꯥꯎ, ꯄ꯭ꯂꯥꯁꯇꯤꯛ ꯄꯦꯀꯤꯡꯅ ꯄꯣꯂꯥꯡ ꯑꯃꯁꯨꯡ ꯃꯣꯕꯥꯏꯜ ꯁ꯭ꯇꯦꯟꯅꯆꯤꯡꯕ ꯀꯌꯥ ꯁꯥꯏ꯫ ꯃꯁꯤꯅ ꯂꯨ ꯅꯥꯟꯕꯒ ꯂꯣꯏꯅꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯄꯥꯝꯕꯩ ꯑꯃꯁꯨ ꯑꯣꯏꯍꯜꯂꯦ꯫ ꯑꯩꯈꯣꯏꯅ ꯐꯤꯔꯦꯞ ꯂꯦꯞꯂꯕꯗꯤ ꯂꯨ ꯅꯥꯟꯕ ꯚꯥꯔꯠ ꯑꯃ ꯑꯣꯏꯍꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯄꯤꯕ ꯉꯝꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯌꯥꯝꯗ꯭ꯔꯕꯗ ꯄ꯭ꯂꯥꯁꯇꯤꯛ ꯈꯥꯎꯒꯤ ꯃꯍꯨꯠꯇ ꯐꯤꯒꯤ ꯈꯥꯎ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕ ꯐꯤꯔꯦꯞ ꯂꯦꯞꯀꯗꯕꯅꯤ꯫ ꯑꯗꯣꯝꯒꯤ ꯐꯤꯔꯦꯞ ꯑꯗꯨꯅ ꯑꯗꯣꯝꯕꯨ ꯀꯌꯥꯝ ꯄꯦꯜꯍꯟꯒꯅꯤ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯃꯁꯤꯅ ꯑꯇꯣꯞꯄꯗꯁꯨ ꯏꯊꯤꯜ ꯄꯤꯒꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯍꯤꯔꯝ ꯀꯌꯥꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯈꯜꯂꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯅ ꯇꯧꯕ ꯉꯝꯕ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯗ ꯊꯧꯅꯥ, ꯄꯥꯡꯒꯜ ꯐꯪꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯅꯥ ꯑꯃꯁꯨꯡ ꯄꯥꯡꯒꯜꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯆꯠꯅ ꯉꯁꯤ ꯃꯟ ꯀꯤ ꯕꯥꯠꯀꯤ 69 ꯁꯨꯕ ꯏꯄꯤꯁꯣꯗ ꯌꯧꯔꯦ꯫ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯍꯣꯂꯤꯒꯤ ꯀꯨꯝꯍꯩ ꯂꯥꯛꯂꯒꯅꯤ꯫ ꯑꯗꯣꯝꯕꯨ ꯍꯣꯂꯤꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯑꯩꯈꯣꯏꯅ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯚꯣꯀꯦꯜ ꯐꯣꯔ ꯂꯣꯀꯦꯜꯒꯤ ꯐꯤꯔꯦꯞꯀ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯣꯝꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯩꯉꯣꯟꯗ ꯁꯦꯌꯔ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯃꯊꯪꯗ ꯑꯇꯣꯞꯄ ꯍꯤꯔꯝ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯤ ꯀꯥꯏꯅꯔꯁꯤ꯫ ꯍꯟꯅ ꯊꯥꯒꯠꯆꯔꯤ, ꯈꯨꯔꯨꯝꯖꯔꯤ꯫